ꯄꯥꯡꯊꯣꯛꯆꯔꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯑꯣꯏꯔꯦꯟꯂꯣꯟ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯅ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠꯄꯨ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯦ ꯆꯠꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯩꯗꯥꯡꯗꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯖꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯂꯣꯏꯖꯗ꯭ꯔꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄꯤꯗꯨꯅ ngasi awaba tariba mi kaya mioi kaya ni punsi mafang khangdana leli mioi kaya amana laik lai su tamdana jagada picha kaya amana khun ngakuna ireiba idam dang tandaba yadi haidina ngasi punsi mangi bani mama thiba khangdana leiriba kaya amasu ama mapa oibasingna ngongduna leiribani masing asigi bharat ki leingak amadi india government amadi state sarkarna amaga isina dina makhoi masen hunaduna magi party hunaduna leiri masi tasina hairabada bharat sarkarna eikhoi da thajin birakriba ARC Assam Rifle Force tasina eikhoi da pisangni khaina chauna ihong phongna miyang mangda minamaga makoina nakalamata gi oiba miyeng amada uncang changi pudam oina hairabada Assam Rifle na torbung bangla da iti militant singi hek kem manata Assam Rifle gi gari khamjalaga maitai gi ikhoida mong kapsin gache aikoi imit au ho masigi praman masi ikhoina tamamda press meet tawjagrabani ado mangasi Bharat Sarkar na aikoi churi bu maihum se Assam Rifle dani churi bu maihum je Assam Rifle na loksan bi ko khamdok ko Bharat mai sarkar na pubi bro athuba matamda Assam Rifle se lokthok bi ba makai aikoi lebak tan lan sin bangam loi aikoi lan pamte shanti pami yamna thuna lan shanti lehan ge hairagadi Bharat leingaka Assam Rifle se athuba matamda lokthok bi ko